Mathau ningthina tawdaba deputy ranger ama thabak suspend tawbaga loinana DFO ama transfer tawkhre. Amadi mari lainaba singna yengshindabadagi Manipur gi tanglaba sagol poni lambida chaktapham oiduna leire. Kurumzari mideng tabiri basing butaram nokchari pau sandok ne pizari. Suspension of operation fail oire haina Chief Minister N Biren ngasi ahanba Manipur Rifles ki parade ground leba banquet hall da pangthokpa anti terrorism degi thoram da haikre. Chief Minister na makata na haikibada lamdam asida Manipur sarkar ga suspension of operation taunari ba tongan ba lalholup singbu yengshinna beleri ba Assam Rifles amadi mari leina ba authority na yengshinda badagi shu taunari ba lalholup sing maikai amaromda chatpadawna tawre masina suspension of operation taunabagi wahan thok lehendre sarkar asi mapu pandabaga job manare haiki suspension of operation in a legal round sing yeram ta rekte wahan thok ba to tawra ka kare 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 lagi alun Bapak Bapak mulai sistem itu kita berkata, macam mana berkata, lo semua ada kalau kita berkata, ada apa itu kurang lah kalau kita lama ni ada. Ada si orang sudah support review, operation review, ada lagi tu, itu itu sehingga tu, apa itu operation review, apa itu orang lah. Ini ni semua itu orang boleh. Saya pun ini sebenarnya ada. Kalau boleh sebenarnya kita betul betul kita itu proses oleh. Assam Rifles time pass never says what is happening for the social rehabilitation package rehabilitation package surrender policy lalu bagaimana menjadi sobat pada nama dia memakai sapi dan sampai dengan waktu ini dengan mati lebih enak lagi ini lebih dari bibinya di perut dia pak nanti dengan komponen juga satu bibir hoy, dekon se bibir hoy, sien se bibir hoy, sombe di andre nalu tanare kali sombe di pulis nalu nalu, yang seni kana kortani. Mahak na makhata na haikibada sarkar gi pangthokpa tongan function sing da mari leinaba official sing mapung fana saruk yadaba si laibak thibani official sing na su pangthok liba thoram asigi wahan thok munna khangadabani haiki office ki file panduna laibagi wafam asi haksin lawbaga loinana official sing na miyang gi seba tawri bani haibasi karoidabani haiki ngasi gi thoram adu da consumers affairs food and public distribution gi minister Karam Shyam yauna police tamadi civil gi makok thongba official kya su saruk yakhi thoram adu ga mari lainana terrorism gi mayokta lepnana bapunna wasak minakhi we play their part Ain gi wangmada u puthorakpada ayaba pibada chenabani haiba Imphal More lambi gi Molnoi bid office ki deputy ranger MD Alip Ali Khan thabak tigi suspend tawkhre bid office asima ki DFO transfer tawkhre ngarang More dagi Imphal tamna forest ki mari leinaba che chang amadi thifam thokpa royalty thidana niyong gi wangmada u purakpa truck ani luwang sangbam matai garden da khamduna leirambadagi Central Forest Division ki kangbu amana fagatki u purakpa tata truck ani adugi registration number singdi MN018636 amadi MN018244 ni niyonggi wangmada u puthorak le khangbadagi official singna forest minister TS Syam Kumar da pau pibadagi minister masa laktuna mantri pukhri da leiba Central Forest Division da faduna thanam liba u thanna yawba tata gari ani adugi mari makong hangwada aranba tawre haiba Kangbangamki, Thodok asida Chennai haiba Molnoi bid office ki deputy ranger MD Alip Ali Khan amadi bid office asima ki DFO gi mathakta chapchaba action lokhatnaba mari leinaba authority da khanghan badagi ngasi principal chief conservator forest Kerhai Lawi Angamina deputy ranger MD Alip Ali Khan thabak tigi suspend tawbagi order thokpaga loinana bid office asigi DFO su transfer tawkhre fagalaba ursing adu khabamdagi Mrs
Bilisi kauba amagini hairi makhatana u singadu ain gi oiba thabak lokhatuna sis toksan khre amaromda minister Syam Kumar na ngasi iroi shembada leiba forest bit amadi Kaithal Manbi da leiba forest bit ta chatuna bit office da leiriba forest department ki mari leinaba authority da forest ki oiba polam sing puthok pushin tawda kafam thokpa royalty kaktuna sarkar da kafam thokpa tax kanana ba akan bo fam thamkhe mahang phungdo khibada Forest Department na lokhalak liba thabak singda michang mikhai naidana thabak paikhat kani mahaki maikai degi tongan ba forest check post amadi bid office singi phibam tongan ba mioi sing thaduk tona yengshin bagi thabak sathari karigumba department ki mioi sing na niyongi wang ma thabak satharam labadi akan ba action lokhat kani haina forest minister Syam Kumar na phongdokhi Forest Department ki lo ngak taba amadi huran bada yauba Sanden district ki Molnoi bid office gi koi bid officer wariba Muhammad Atap Ali ma ngasi kutak tagi koi ngasi suspend udah tuh ni ma koi ki ai Atap Ali si suspend tuh ni tom dokter batabak koi ki hammer marks of the forest department is putok basi si niung wang muda koi ma mark fuzel apa adagi lagi ba concern therefore ma ngasi mo transfer udah tuh ni forest protection mo karba tahu raga Kogi livelihood economic ta wangnaba amadi thabak tobi mayam da aina appeal towi madudi tawum thabak to loinama tobiu forest department na athing ma kaisu thamjade sumnagi koi mayam dana kapam thokpa forest ki royalty revenue to kabiu adu tawum thabak tobiu adu nium na forest department bi guideline ma thabak tobiu haiduna ai manipur media thong appeal tawjare Manipur ki tanglaba poni asi mari leinaba singna yengshindabadagi lambi sorokta chaktafam oiduna leire polo tournament khaktada mari leinaba singna poni sagol bunung shibiba amadi miyam tinba maphamda luchingba singna poni sagol yokhatnaba hotnagani haiba wafam kayat phongdoklabasu madugi chapchaba thabak paikhalaktabana poni sagol gi chaktafam leiraktre masina maram oiduna lambi sorokta thoktuna leire lambida poni sagol kayagi chaktafam oirakpa Asina sagol kaya plastic yauna atay polam kaya chasilubadagi matam sadana siba naba kaya thokle amaromda lambi da sagol leshin ba asina miyamna chathok chachin da chawna khudong sadaba masumayuk na hale lambi da sagol na maram oiduna miyoi kaya accident thokpadagi soinai ba phawba yaukre fiba masida mari leinaba singna ngasi phawba yengshindabana Poni sagol gi marai bak tambang amdri sagol loiriba kangbu singda su sagol gi sizina pham ningthina leitaba amadi polo tournament matam khaktada mari leinaba singna sagol loiriba singbu ningsing lakpana tung koina ningthina sagol mapu singna sagol bungak senduna thambang amdri masina maram oiduna prithvi gi tanglaba poni sagol asi manipur da lising ahum lom leire haina panarabasu nongmanongmagi masing hantarakli hairi Haukiba Megi Tang Tara Taruktagi Manipur Lenga ki Tourism Department na sponsor tawduna sa Tarakliba ahan ba state level Sirui Lili Festival lisingani Tara Taret asi yamna mapungfana sa Tarakli ngasi fawbada festival asida nongmada miyoi lising Tara dagi tadana laktuna festival asibu midyeng taduna yamna mapungfaba festival ama oihali Ukhul town dagi kilometer Tara marimuk chatlaga leiba Georgeng village dasu lamdam asigi miyamna Festival yengba lakpa singbu mafam asida pushinduna mafam adugi mahosagi fazaraba kayabusu midyeng changshilhali mafam asida ISTV gi team na changlubada khungang asida pokhibi mamang chahida Miss Manipur gi mana phangkhrabi Fafa Gachoina Manipur lenga ki midyeng asi hena changhaningbagi apamba phongdoktuna mafam asibu Kashmir ga changdam narakhe Let's talk about Shimla, let's talk about Kashmir or Sikkim. It is exactly the same. Like the sceneries, the weather, the wind, everything, it's exactly the same. So I want the government to have an eye on these and make this a tourist spot so that people will know that such thing exists and people will know that, oh, Manipur is a beautiful place. I want the whole world to realize how beautiful Manipur is. And if only the government look into this and make this a very beautiful spot. Amaromda numit mangani chupna ukhulda makhal mathel kaya gi thorongga loina na satharakpa Sirui Festival ngasi loisilagani paugi marathana natin babrem talawjari baba quick zone gi dita tapis college di mamma suma phom kuding chamane yo suma ngaro pista salabnina adu suma takta superlink footing gi offer me amum pirisi di bas electric ram no sin bagum na yoti sin ya dudi sana gi mo yang na sin ya Beneath 100 meters from the Earth's surface, naturally filtered through saline stones, pure, clean,
and healthy water. Irujo Coaching Institute, Pisampa to Tomlekai behind Bhaiyo Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irujo Coaching Institute, Pisampa to Tomlekai behind Bhaiyo Hotel. Contact number 8131025634. Amukana taram nagchari makhataba pao. Manipur State Medicinal Dr. K. Lokendro Apunba Manipur Maiba Maibi Furup ki President and Tombiras Manipur State Medicinal Plan Board ki Member Secretary Dr. A. Guneshwar Sarmana Maru Oiba Myoising Oina Sarup Yake Guneshwar Sarmana Hai ki bada Medicinal Plan Saukhat Hannaba Mahiroi Singda Medicinal Plan ki Kanaba Singh Khangan Bamathau Tai Haike Parliamentary Secretary Subhas Chandrana Lamdam Masida Fangliba Medicinal Plan Singh Masak Khangdoktuna Ana Laying the Hena Kana Fanganaba Thorang Lokatpa Tangai Fade Haiki. Ahum Suba Gateway Abroad International Education Expo ngasidagi Nupilal Complex ta hokre AS Education Trust Imphal amadi Parents Association for Manipuri International Students Manipur na sinba Expo si megi tang kunithoi fawba sathagani Expo hokdokpagi thoramda ningthau leishem basana joba Hanigi Minister Dr. M Nara yauna tongan ba miyoi kya na sarup yakhi Dr. M Nara na Prithibi da education amadi technology gi lamda Amaga lamzen tanari masida lamdam asigi miyam na suyawba ngamnana ba hotna ba tangai fade haiki There are such kind of needs. Please look into the needs of the students also. The academic atmosphere and over and above the well-being, the happiness of our children to be with you in the campus. This much I would like to do. Manipur Sarkar gi amat tangaira Medical Institute Jenims ta major operation kaya mai pak na pangthokpang gamkhre hospital asida ahanba oina khusem gi khu hang mai pak na operation tawduna sinbang gamkhre hiramasida report ama Bisnupur District ki manung chanba thinungai dagi masagi chahi mudrani thoirom surabi kaisam ibecha khugi anaba amana matam sangna lengba otpa ngamdana lerakhe Manipur gi tongan ba maming chatlaba doctor kaya tanaduna yengba yaba yenglabasu maki anaba phagalakpagi mami ukhide kaisam ibecha magi punsida amuk hanna chatpa ngamlaroidra haiduna nungnang basu pokhe Yengba yaba doctor mathang yengluraba matungda Jenims ki ortho surgeon Dr. Angamba Hisnam ga thengnabadagi maki advice matungina hospital asida operation tawkhe total knee replacement haiba operation si koigi knee haidi khu tang si pulap ona sindopa khu tang si da lairiba saru ani mathak ki phaigan gi saru ma makha gi khong gi saru ma ani si gi takna phamje pura ona sindokani samna hara da thi gi koigi yot china koigi saru se nakan makha gi lairiba se yot ani sina adagi narak ta yawriba koigi se gi poli haitare ka sina tawraba taknari ba saru sigi mahutita koigi sigi yot sinoina sindokani Mi amana chatpa lengba ngamdana leiba haibasi maki punsida awabagi saruk kaktani medical science na saukalakpagi matungina miyoibagi haksang part fawba kusemna sindokpa ngamba haibasi miyoiba khunaida yamna chauktokchaningai ne Any ahan nama koi na bed rin orak paise atop palina mayam lakwe ala mo sing ahal ramnina diabetes to bosiam yawi adagi blood pressure level yam yawi adagi blood pressure level patient ama or diabetes level patient ama physical exercise wa gaudna phangda sum hipaka level aise hene mangjalaga atopa anabana punsi ten wi machak yam boy Asigumba aruba anabasing mapalamda operation pangthokpada ka hena sel chading tawbatanatana khudong sadaba kaya su mayuknei Manipur gi private hospital da tawba taragana mapalamdagi specialist surgeon kauba mathau tabasu yaure government hospital da operation pangthokpa ngamba asina sel amadi matam kanba ngambatanatana matam sana check up tawbagi khudong sabasu phangale sigumba operation na se samna hairabda mapan da chatlaga hek tawruba matamda yamdrabda lakh mari manga chang
चंगदबा ऑपरेशन ने अदुगी मथक्ता चथोक चसिन मी लेबे लेतबा अदुदगी आदा लोन ली फाउनदबगी प्रॉब्लम मयाम अमसु फेस तौगनी अनाबसिंगना अदु हुजिक्ति सिगुम्बा ऑपरेशन से जेनिम्सता अखोइगी गवर्नमेंट हॉस्पिटल के सेटअप सिदा तौबंगा मनुनिना अदुगुम्बा प्रॉब्लम यामददी हंदाजरगनी हैना थाजे फमुंगदगी हेंदना सीबगी पुंगफम ngairamlabi ibesana amuk hanna chatpangamlagani khanbada nungaiba poi mahakpu laying bikiba doctor amadi staff sing matam sangna leita lairagi mating pangba ngamba oisanu hainasu pungning nungsina thagatpa phungdorakle hana de yengba ya ba yengman ba khangamdana karam ka dai je hawa chatla dong ne khalle ba adum punsi je dum lo mani khalle adu hujikti khandre chatpangamani ko khalu yam nungaya ba Yamna pukning jingsiningai oiba amana total knee replacement operation asi Jenims ta pangthokpa ahanba oire asigumba operation pangthokpa ngamba haibasi Manipur miyamgi saukthoksaningai ni सरकार के हॉस्पिटल का पांच पुरी हंड्रेड किसना हार मने पेशेंट जे होजिक याम नुमायना फीवर यावदना नोक्तना लेरी नाद्रे मा वॉकिंग एरम तौरगा चप्पंगा में माना नुमाय बदु उरगा यखोइसु हेन नुमाय फाउजे अदुगी मथक्ता अमुक असिगुम्बा ऑपरेशन अचौबा मा सरकार के हॉस्पिटल दा वासु वाना एकोइना एफर्ट हेना खर थादाबा दरकार ले फाउदा एकोइना मसुम्बा ऑपरेशन मा तौबंगा मसे एकोइ याम नुमाय लिसिंग अमगा चमापन हुमपुद्रा मंगादगिना हुमपुद्रा तरेट फावदा इंदिरा गांधी ना प्राइम मिनिस्टर ओइरिंगाइदा इमरजेंसी लाउथोकिबा मतम अदुदा मेंटेनेंस ऑफ इंडियन सिक्योरिटी एक्ट अमसुंग डिफेंस ऑफ इंडियन रूल की मखादा कैसुम संघ लेरुरबा थौमी सिंगी अपुनमलुप लोकतंत्र सेनानी संघ मणिपुर की शु ngasi ब्रांच अमा ख्वाई ब्रह्मपुर नगमपाल दा हांगदोखरे ngasi ब्रांच असिदा पांगथोकिबा पामुई सिंग उनबदा संघ सिगी ईस्ट इंडिया की कन्वेनर गवर्नर प्रसाद अटलना हाइकिबदा इंडियाना ब्रिटिश की मखुतगी निंग तमनब जंक्शनब इहौदा नंगखिबा अवाबगी हेक मथंगदा डेमोक्रेसी की मसक फजहनब तौकिबा इहौदुना ख्वाइदगी तमथिबा थौदोक ओइखि मणिपुरदगी मियोय चाम हेना यावना मियोय लिसिंग अमा हेना जेलदा लेखि थौदोक अदुदा अवाबा तारबा सिंग पुन्ना उननबा लुप असि लिसिंग अनिगा तरुकता सेमखिबनी हौजिक फावबदा स्टेट तरा निपान ब्रांच हांगदोखरे हाइरि business was lost, people were because of the torture, people were disabled. So they remained like that. Congress government did motivatedly tried to hide that chapter and hide that story of history. Loktantra Senani Sangh has been formed in India to restore prestige of the Loktantra Senanis, to give them their due right, give them required assistance, welfare schemes. कुनमापन सुबह आसाम राइफल्स ना चांदेल डिस्ट्रिक्ट की जोपी विलेज ता मिलिटरी हाइव थिमदा लायेक पा चांगदमनबा अमा पांगथोखरे हाइना आईजी आसाम राइफल्स साउथ की चेरोल अमना खंगलगले अतेन ब्रेक अमगा मुलजरी जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोकलकपदगी कुचू सेंगक्तबा हकचांग सोकथरकपा तुंबा चाबा यारक्तबा खोंग हांबा नुंगारक्तबा सिंबु फानबा ngamba mata ngairaba upaidi जोलिप सिरप अमसुंग कैप्सूल Delicious cookies from Likla Bakery. अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चुंजाक चाबा मपालदा तुइना चाबा लिवरदा अकाइबा लाक्लबा नत्रगा लिवरगी मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुमगी अवाबा पुनमक कोकनबगी पाम्बेनी डायबिटिकना नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूलसु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगै लाइंगबबुदी नाजिंगाइदा सक्सेल होबना हेना फै अमुका हन तराम नक्चरी मखाताबा पाओ लुपा करोड़ कया चंगना महुत पीडीए एनएफडीबी की सेंथंग मखादा मोइरांग म्युनिसिपल काउंसिल ना अवात सेंफम हापतना इंग्लिशिंग अनिगा तरा मंगा की दिसंबर की तांग तरुकता मतम मदुगी चीफ मिनिस्टर अमदी कैबिनेट मिनिस्टर कयागा लोइना नोमतदा संगाखिबा मोइरांग लमखाई खोयल कैथेल अमदी मोइरांग पाटलौ लेकाई लोकटाक मॉडर्न फिश मार्केट सिजनफम खंगदना ngasisu अरेमबदा लैरी चाही अनि फाजिलकदौरबा फावबा कैथेल अनिमकी गेट सोलोन सिंदुना लैरी मसक ममिंग ताकथोकनिंगदबा मियोय अमना फोंदोरकपदा
Loktak Modern Fish Market की ओइनदी बिल्डिंग सारमलिबा मदि म्युनिसिपल काउंसिल गा हैंडिंग ओवर टेकिंग ओवर लोइसिंदुना कैथेल असि फंबा हौबा यारे हाइना यानाख्रबनि हाइरि खोयल कैथेल की ओइनदी पीडीए गा हिरम खरदा येतनबा लेबदगी ngasi फाउबा कैथेल असि म्युनिसिपल काउंसिल द सिनेट्री हाइरि अनौब सरकार असिना कैथेल कया सेमकट नम होनरगलिबा असिदा मोइरांगी कैथेल अनि असिगुमना साबा लोयरगा नमसिंदुना थम्बगी थबक तहनिंगदे हाइरि वांगूदा निपान सुबह स्टेट ओपन मुकना टूर्नामेंट पांगथोखरे थौरम अदुदा कुंबी केंद्र की एमएलए एस बीरा याउना लमदम अदोंगी मियोय क्याना सरुक याखी एस बीरा ना हाइकिबदा मुकना हाइबा लमदम अस्तिगी इतिहास का सागोनरकलबा मसाना से योखतनबा होनबा तंगाई फदे हाइकी लोशिलपदा मरुइबा पाउ अमुकना लौबिरसे सस्पेंशन ऑफ ऑपरेशन फेल ओइरे हाइना चीफ मिनिस्टर एन बीरेना फोंदोखरे मथौ निंगथीना तौदबा डेप्यूटी रेंजर अमा थबक्तगी सस्पेंड तौबगा लोइनना डीएफओ अमा ट्रांसफर तौखरे अमदी मरी लेनबा सिंगना येंगशिनदबदगी मणिपुर की तांगलबा सगोल पोनी लंबीदा चक्थाफम ओइदुना लेरे मिरेंग ताबिरबा सिंगबु अमुका नखरुमजरी